ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯗꯨꯅ ꯁꯝꯆꯦꯠ ꯀꯟꯅ ꯍꯥꯠꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯤꯜꯁꯨ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯁ ꯊꯥꯗꯣꯏ, ꯅꯪꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠꯀꯤ ꯏꯁꯧ ꯂꯥꯡꯍꯧꯗ꯭ꯔꯗꯤ ꯍꯩꯅꯗꯕꯗꯧꯅ꯫ ꯍꯣꯏ ꯂꯥꯡꯕ ꯇꯥꯕꯅꯤ, ꯋꯥꯃꯜꯂꯦ ꯄꯨꯟꯁꯤꯁꯦ, ꯌꯥꯝ ꯋꯥꯃꯜꯂꯦ, ꯑꯗꯨꯒꯤꯅꯦ ꯏꯁꯧꯁꯤ ꯂꯥꯡꯂꯤꯕꯅꯤ꯫ ꯑꯩꯁꯤ ꯂꯥꯏꯔꯩ ꯈꯪꯉꯗꯤ ꯅꯪ ꯅꯥꯟꯅ ꯇꯣꯛꯍꯧꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯂꯩꯁꯨ ꯂꯩꯕꯤꯔꯛꯄ, ꯏꯁꯧꯁꯨ ꯑꯗꯨꯝ ꯂꯥꯡꯕ, ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ? ꯂꯥꯏꯔꯔꯁꯨ ꯃꯇꯨ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯌꯥꯏꯅ, ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯍꯥꯛꯇ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯦ, ꯑꯩꯕꯨ ꯂꯧꯕꯨꯛ ꯆꯠꯍꯜꯂꯤ, ꯐꯤ ꯁꯥꯍꯜꯂꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯥꯗꯣꯏ, ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯄꯣꯟꯇꯦꯅꯦ ꯅꯪꯅ ꯊꯕꯛ ꯁꯨꯕꯁꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯨꯁꯤꯟꯕꯗ ꯈꯨꯠꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯂꯩꯊꯦꯛꯈ꯭ꯔꯦ, ꯑꯗꯨꯅ ꯊꯕꯛ ꯀꯟꯕꯁꯦ ꯁꯨꯕ ꯌꯥꯗꯕꯒꯤꯅꯤ꯫ ꯁꯨꯝ ꯅꯧꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯌꯥꯔꯅꯤꯗ, ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯧꯅꯤ꯫ ꯏꯁꯣꯔꯁꯤꯁꯨ ꯐꯠꯃꯟꯗꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯏꯄꯥ ꯏꯃꯥ ꯐꯪꯉꯤ ꯅꯧꯅ ꯍꯦꯛꯇ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯏꯇꯣꯝꯇ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁꯦꯡꯕ ꯊꯨꯒꯥꯏꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯌꯥꯔꯦ ꯇꯣꯛ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯈꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ, ꯂꯧꯕꯨꯛꯇ ꯆꯠꯄꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯀꯦꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯅꯦ, ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯊꯥꯖꯟꯕ ꯌꯦꯛꯁꯤꯟꯕ ꯍꯦꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯁꯛꯇꯣ꯫ ꯑꯗꯨꯕꯨ ꯀꯅꯥ ꯎꯅꯕꯅꯦ ꯀꯦꯔꯤꯅꯣꯕ, ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯍꯣ, ꯅꯣꯡꯃꯇꯁꯨꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯐꯪꯗꯦ, ꯑꯗꯨꯅ ꯑꯩ ꯀꯦꯕꯒ ꯐꯪꯖꯗ꯭ꯔꯦ, ꯑꯗꯨꯅꯅꯦ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯦꯒꯦꯅ ꯀꯦꯔꯤꯕ, ꯅꯪꯅ ꯊꯧꯔꯣ? ꯑꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯖꯔꯁꯅꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯏ꯫ ꯑꯅꯤꯜꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤ ꯍꯣꯏꯒꯤ ꯂꯧ ꯁꯨꯕꯅꯤ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯅꯤꯅ, ꯑꯁ ꯀꯩꯅꯣ ꯅꯣꯏ ꯌꯥꯝ ꯊꯦꯡꯉꯤ, ꯈꯔ ꯉꯟꯅ ꯁꯨꯔꯗꯤ ꯊꯕꯛꯁꯦ ꯍꯦꯟꯅ ꯄꯥꯡꯒꯗꯧꯅꯤ꯫ ꯑꯁ ꯃꯅꯤ, ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁꯦꯡꯕ, ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯤꯃꯨ ꯇꯟꯕꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯦ, ꯃꯥ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯃꯇꯧ ꯎꯠꯁꯤꯜꯂꯝꯃꯤ꯫ ꯑꯅꯤꯜ, ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨ, ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯣꯏꯁꯦ? ꯐꯔꯦ ꯐꯔꯦ, ꯊꯥꯗꯣꯏ ꯉꯥꯏꯕꯗ ꯊꯦꯡꯕꯅꯤ ꯍꯥꯏꯔꯗꯤ ꯃꯤ ꯂꯣꯏꯅ ꯂꯧ ꯂꯤꯡꯕ ꯍꯧꯅꯈ꯭ꯔꯕꯅꯤ, ꯑꯩꯈꯣꯏꯅꯤꯁꯨ ꯂꯧꯍꯣꯟ ꯐꯣꯏꯕ ꯍꯧꯔꯁꯤ꯫ ꯉꯔꯥꯡ ꯐꯣꯏꯕꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯅꯤꯜꯅ, ꯃꯅꯤ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯅꯪ ꯊꯕꯛ ꯀꯌꯥꯝ ꯐꯔꯦ, ꯍꯥꯟꯅꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧ ꯌꯥꯔꯝꯗꯕꯗꯥꯏꯅꯦ? ꯁꯨꯅꯤꯡꯗꯦꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯟꯁꯦ ꯀꯥꯏꯗꯅ ꯆꯥꯔꯁꯨ ꯂꯣꯏꯕ ꯅꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦ, ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯉꯥꯡꯉꯅꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯔꯛꯏ, ꯁꯨꯗ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯃꯅꯤꯒꯤ ꯂꯧꯐꯝꯗꯨ ꯌꯧꯔꯦ꯫ ꯂꯧꯐꯝꯗꯨꯗ ꯂꯧ ꯁꯨꯕ ꯌꯥꯎꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯅꯤꯜꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯌꯥꯝꯅ ꯌꯦꯡꯅꯔꯛꯄꯗꯨ ꯎꯔꯒ ꯊꯥꯗꯣꯏ ꯃꯥꯁꯤ ꯐꯖꯕꯒꯤ ꯌꯦꯡꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯐꯥꯎꯕ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯗꯤ ꯂꯧꯍꯣꯟ ꯐꯣꯏꯅ ꯐꯣꯏꯅ ꯊꯥꯗꯣꯏꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯏ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯕꯗ ꯊꯥꯗꯣꯏ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯅ ꯇꯟꯖꯥꯗꯨꯗ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯃꯌꯥꯝꯒꯤ ꯑꯆꯥꯊꯛ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯁꯦ ꯈꯤꯠ ꯍꯦꯜꯂꯦ, ꯑꯉꯥꯡ ꯃꯆꯥꯗꯨ ꯊꯅꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤ, ꯈꯤꯇꯪꯁꯨ ꯈꯟꯊꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯒꯅꯨ, ꯀꯥꯔꯣ ꯌꯥꯔꯦ꯫ ꯑꯣ ꯑꯩꯕꯨꯗꯤ ꯀꯥꯈꯤꯕ ꯇꯥꯕꯅꯦ, ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯁꯨꯛ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯇꯥ ꯃꯅꯤ ꯇꯥ ꯂꯨꯈꯣꯏ ꯍꯣꯏꯅꯅꯦ ꯑꯗꯨꯝ ꯁꯨꯍꯟꯕ ꯌꯥꯕꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯀꯨꯝꯈꯤ꯫ ꯃꯆꯥ ꯃꯁꯨꯗꯤ ꯂꯧꯅꯤꯡꯗꯦꯅꯦ, ꯃꯤꯅꯨꯡꯁꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯝꯅꯤꯗ꯫ ꯅꯨꯄꯤ, ꯅꯪ ꯀꯥꯔꯣ ꯍꯥꯏꯕꯅꯤꯀꯣ, ꯑꯩꯅ ꯑꯩꯁꯦ ꯅꯪ ꯚꯥꯞ ꯇꯥꯕ ꯌꯥꯝ ꯋꯥꯠꯂꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯁꯤꯕꯣ?
ꯑꯁꯪꯕꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯝꯂꯒ ꯀꯥꯈ꯭ꯔꯦ꯫ ꯑꯅꯤꯜꯅ ꯃꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤꯕꯣ, ꯑꯉꯥꯡ ꯂꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ, ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯑꯁꯦꯡꯕ꯫ ꯑꯐꯕ ꯁꯥꯗꯨꯗ ꯑꯃꯨꯛ ꯉꯥꯡꯒꯅꯨ, ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ? ꯌꯥꯝ ꯑꯉꯥꯡꯅꯤꯅꯦꯁꯦ, ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯑꯩꯗꯤ ꯉꯝꯗꯦꯅꯦ, ꯑꯩꯅ ꯉꯝꯗꯅ ꯂꯩꯕꯒꯤ ꯇꯧꯕꯅꯤ ꯃꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯌꯥꯝ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯌꯥꯔꯤꯕꯨꯡꯉꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯁꯨ ꯉꯥꯡꯖꯆꯥꯔꯤ, 이보 이까이로 ꯅꯪꯕꯣ? 이까이ꯗꯤ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯉꯣꯟꯗ 이까이니? ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯗꯤ ꯁꯨꯡꯋꯥꯏ ꯋꯥꯍꯜꯂꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯑꯅꯤꯜ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯣꯏꯁꯤ, ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯁꯤꯌꯥꯟ ꯑꯝꯇ ꯇꯧꯈꯤꯁꯤ꯫ ꯑꯁꯪꯕꯤꯅ ꯄꯨꯔꯛꯂꯝꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯃꯅꯤꯗꯤ ꯊꯥꯗꯣꯏꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯗ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯈꯪꯏ ꯃꯅꯤꯅ ꯃꯉꯣꯟꯗ ꯆꯥꯗꯧ ꯃꯈꯩ ꯌꯦꯡꯂꯤ ꯍꯥꯏꯕ꯫ ꯑꯅꯤꯜꯒꯤ ꯋꯥꯈꯜꯗ ꯐꯠꯇ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯑꯁꯤꯅꯆꯤꯡꯕ ꯃꯥꯅ ꯑꯃꯠꯇ ꯌꯦꯡꯁꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯕꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯪꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯉꯥꯡꯅꯒ ꯀꯞꯁꯤꯜꯂꯛꯄꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯣꯏꯆꯩ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯉꯥꯡ ꯑꯃꯨꯛ ꯊꯦꯝꯅꯕ ꯍꯣꯠꯅꯩ, ꯃꯥ ꯉꯝꯗ꯭ꯔꯤ, ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯄꯥꯡꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯜꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯀꯥꯗ꯭ꯔꯤ꯫ ꯑꯅꯤꯜꯗꯨ ꯃꯅꯤꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯊꯥꯗꯣꯏ ꯋꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯈꯤꯇꯪ ꯏꯀꯥꯏꯁꯤꯟꯅꯗꯨꯅ, ꯋꯥꯗꯤ꯫ ꯊꯥꯗꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯂꯒ ꯂꯩ꯫ ꯅꯪ ꯌꯨꯝꯗ ꯀꯥꯈꯤꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯕ ꯑꯃ ꯌꯥꯎꯔꯤ꯫ ꯊꯥꯗꯣꯏꯒꯤ ꯀꯔꯝꯕ ꯃꯑꯣꯡꯅ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯥꯗꯣꯏ ꯃꯁꯥꯅ ꯚꯥꯞ ꯇꯥꯖꯩ꯫ ꯍꯌꯦꯡ ꯑꯃꯨꯛ ꯀꯨꯝꯃꯛꯇꯣꯏꯁꯤꯗꯤ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯈꯪꯕ, ꯑꯗꯣ ꯉꯁꯤꯒꯤꯁꯨ ꯀꯥꯍꯟꯅꯤꯡꯗꯕꯩ ꯋꯥꯅꯤ꯫ ꯑꯁꯦꯡꯀꯤ ꯀꯥꯍꯟꯅꯤꯡꯗꯕ꯭ꯔꯅꯦ? ꯃꯥꯅꯤ, ꯑꯁꯦꯡꯀꯤ ꯀꯥꯍꯟꯅꯤꯡꯗꯤ꯫ ꯑꯗꯨꯗꯤ ꯇꯨꯡ ꯏꯜꯂꯛꯑꯒꯦ꯫ ꯑꯅꯤꯜ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯅꯤꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯅꯤ, ꯅꯪꯁꯨ ꯀꯥꯔꯣ, ꯑꯩꯈꯣꯏꯁꯨ ꯀꯥꯔꯒꯦ, ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯀꯨꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯀꯥꯔꯣ, ꯑꯩꯁꯨ ꯀꯥꯔꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯤꯗ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯅꯁꯨ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ꯫ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯅꯤꯗꯤ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯏ ꯄꯨꯔꯒ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯤꯗꯨ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯃꯅꯤꯗ ꯌꯥꯎꯔꯤ꯫ ꯃꯅꯤꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯄꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄꯅꯤ, ꯑꯗꯒꯤꯗꯤ ꯊꯥꯗꯣꯏꯗꯨ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯏꯅ, ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ꯫ ꯊꯥꯗꯣꯏ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦ, ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯏ, ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯅꯤꯜꯗꯨ ꯃꯈꯥ ꯇꯥꯕ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯅꯤꯜꯅ ꯑꯗꯨꯝ ꯍꯟꯕꯤꯕꯗꯨꯗ ꯊꯥꯗꯣꯏꯁꯨ ꯌꯥꯅꯤ ꯃꯇꯥꯒꯨꯝ ꯑꯅꯤꯜꯕꯨ ꯁꯨꯛꯎ ꯎꯁꯤꯠꯄꯤꯗ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯃꯨꯡꯗꯨꯁꯨ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯂꯩꯔꯤꯕꯅꯣꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯅꯤ ꯁꯥꯎꯅ, ꯑꯁꯪꯕꯤ, ꯑꯁꯪꯕꯤ, ꯑꯁꯪꯕꯤ! ꯑꯁꯪꯕꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ? ꯏꯃꯨꯡꯒꯁꯦ ꯄꯨꯡ ꯃꯝꯃꯤꯁꯤ ꯎꯗꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪ ꯎꯗ꯭ꯔꯕ ꯍꯥꯏꯕꯅꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯩꯁꯦ ꯊꯥꯟꯕ ꯀꯩꯗꯧꯒꯦ? ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯅꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯩꯁꯦ ꯂꯧꯕꯨꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯅꯠꯇꯦꯅꯦ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤꯅꯦ꯫ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯉꯥꯡꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯂꯥꯛꯅꯕꯤꯔꯤꯁꯦ? ꯃꯤ ꯅꯦꯛꯂꯒ ꯁꯨꯍꯟꯕ ꯌꯥꯕꯗꯨꯗ ꯃꯊꯧꯗꯤ ꯏꯔꯩ ꯍꯦꯛ ꯂꯩꯇꯈꯩ ꯃꯥꯅ ꯌꯥꯎꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ, ꯃꯥ ꯂꯥꯛꯄꯗꯤ ꯐꯔꯛ ꯇꯥꯔꯦ, ꯃꯤ ꯅꯦꯛꯂꯒ ꯁꯨꯍꯜꯂꯣ ꯍꯥꯏꯗꯅ, ꯁꯦꯜꯗꯤ ꯃꯥꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯅꯪꯅ ꯂꯧꯕꯨꯛꯇ ꯑꯁꯨꯛ ꯀꯨꯝꯅꯤꯡꯉꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯩ ꯁꯨꯝ ꯆꯤꯡꯅꯁꯤꯜꯂꯛꯑꯦ, ꯃꯔꯝ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕ꯫ ꯑꯁꯨꯝꯕ ꯉꯥꯡꯊꯣꯔꯛꯄꯗꯨꯗꯗꯤ ꯃꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯁ ꯑꯁꯪꯕꯤ, ꯅꯪ ꯁꯤꯗꯤꯕ ꯖꯥꯠ ꯖꯥꯠꯇ ꯉꯥꯡ ꯂꯩꯔꯦ꯫ ꯍꯣꯏ, ꯃꯤ ꯅꯦꯛꯂꯒ ꯂꯣꯏꯅ ꯇꯧꯍꯟꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯁꯨꯔꯕꯗꯤ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯏꯗꯅ, ꯑꯗꯨꯒꯤ ꯑꯩꯅ ꯁꯪꯕꯅꯤ꯫ ꯍꯣ, ꯉꯥꯏꯍꯥꯛ ꯀꯨꯝꯂꯒ ꯌꯦꯡꯁꯤꯟꯕ ꯌꯥꯏꯗꯅ, ꯃꯤ ꯂꯩꯇꯦ ꯈꯪꯉꯗꯤ꯫
Ngasai aina nakhoi gi sana thakna piram la karakpada angang sia karam phibam na leirami khangra abe mada phajana sinaraga yenghalam ya jo hoi yenghalam libani aisu ado madi angang ni nanya kari di khangni nasa nu pa sia mai hong na saraka leirami aidi humanga loina kangkrabani ingdarak na bu khona bada kaya di wakra pare pare numidangi sakse ai thongbirage nang angang duga phajale minaro Asia haiduna mani maiga thagat matung iruza thoktuna sai sing thonglammi chahi kungi pakhang dungai thadoi gi wakal sagatuna chaktu thongli mana tawribadu magi nupi urabadi saurakani khanduna amuk pakhali somna su thadoi gi wakal du irang langi mani gi mowong matawdu ningsing matomta nokfet ka su tawjari thadoi di ngasi gi numidang si thuna loikhraga hayeng gi numittu thuna yaurak haning mani anil magi nupi da ngakni yenglaga Thadoi, nangni munda yam nungai na kai jang thongge yam hawdong mali ngasidi chaka khanglam lambi Thadoi du nungai re wakal ga swai mangche magi nupa da sauna yenglaga nang chak yam lang bai sa chaka loi jimta musidi mohonga manine Anil du fat phamtharaga sorma pe ma sangna hondoi magi nupi da nushini yenglaga Itaw mani hoi gidi maza leibani na maza lakna dana nungai leram doini do Aikhoi di leitabani na wahana khangi do se Anil na ngang thorakpa khuding thadoi di sauning ba ngakta oire sauna khumle Kai de isano isage wakal gamda khanche ai pau yang wana hingli aduga isana kamai tawba mamana basinga mimana na hingan ba ngamjabadi ai di nya wakal yam nungai roi Tamani hoi gidi nupa yam thoida Nakhoi yam khinai Migidi matung masado nungaina thambidro Magi nupiga iga phajabasa aina mayam henbani Haujikti nya thadoi aisia loiraba ai wama khaga baning da ai Is kanana nangbu loire hariba aigi mitadi nangondagi hena phajaba kanasu leite nangondagi hena nungsibasu kanamta leite pumnamaktagi nangna pumhen hele thadoi Yare makha mu tabiradu sai singsia chana ma tawrasi Asumna anilga thadoi gadu saising sara matung potha nakre Pathangi ayu angan bada asangbi gi manang nupa lemba masigi manakta lai lembana Ise imana ngasi thilu so lai ni Tanja du da mani su phatok lei mani nga du da yenglaga lemba ngasi saure he chawrabani bai aikoi mana ba aikoi si bijaning bi sangsi su kari dangurani mani du labuk da chatawgi sem sa dun tholakpani Asangbi manang nupa da yenglaga lemba nangbo thabaka sa thoktaw lehobro leiti je kedorage adudi nya nabai se labukta kumhankrano nangoina kumung asidi angang sunya asayam kana ngamche aduna ngang se layeng singna puraga nya angta yengthokiki mani mihulga suche labukta satrabadi thadoigi masa uba phanglare khanbada lembana fat khumlei ije aidi kawe Akoi imanaba arun hoigi moigi mamagi asti tabani ngasisi yaroi se ai chalagi aidi kauthore ibai noini thokpodor ai chale asi hairamduna lembadi phachachri mani mabukning de khali phare da haina asangbi magi nupa da yenglaga angang sia kamai tokse haibano haujikpudi khara phari haibabu rengak leiraga amu haurakani ayo angan basida nang labuk ta hana kumdogi hona leiri nasa nari se pharabra khotlabra na yengmai mohutta Sidapu ai kamai nungai doi nomi nangbu kari wala lagayna imungi sada leitabugi siltan bathabu nangbo ha ai nangi kari wala lagay o karimta walan drasunya masi pamjaje aina pamjabase minung siduni mina dia ise yam nungai leiba manba adu baina somdanya thamoi si kari asangbi nangna tokpa tawro ngang leisabi mahuraga yengiga yenguro mi loina kumba pawnaramlani aisu kummagi Zana thaknabadi nangna puraktrasu yari ai loi pureko Asi hairamlaga mani phathokpa hokre Angang kapakpadagi asangbidu imungda pat chensingre Manina sumang yarakpada lemban hausi puraklama ngadu khangning singlei Tungon thoktuna yenglakpani magi nupidi leiramtre ngadudi mangoldu dam leibadu ure Mani phat changsilaktuna ngadu ta pairaga praprap lai magi nupi ujringai da haiduna ngadu da yenglaga matomta khali Thadoi da pachana thongalaga saurage Asumna khanduna mani labukta kumlei Mani labuk yarakpada mi loina thabak suraga leiramle
Mani ubada phagi yamna tawganba matai maman hairei. Mani lao lao. Chana thaknabdu purao charage na ngairabani. Matai mana haribu wadu tasinada thadoi gi manakta sangsilaktuna chana thaknabdu pirami. Thadoi mani ubadi kaisinaduna mamaidu puba ngamdaba sadu laikre. Manina thadoi de sadu gi yengbadu ubada makoi masel nui nupi mana phat hairei. Hai mani thadoi na khra keba sida mangoda loina pijaninglabra nangbo. Amana mukhumle. Hoine thadoi na khra ga naha oire mangoda loina pijaninglabra kainom tawine. Tawnu tawnu Thabak subadi akhoi ni helibani ko akhoi ka khradi kamdau banang itay maya adum nai bigano mayam degi thadoina angang yoi oi basida sana thakna base mana sem sajar sunu tawbani wahai do haraga thadoida amu mamitto yam nungsiba pokhan mong da yengi makoi ani gi matau do uraga mitna ba mi su yauri anil nadi phataba kaishu khaluba leite mani magi luna tina marupni aduna ma mani da phataba nongma da khanba leite nupi ama nang phat hairei mania karino nakhot ama da pari dudia ngaro yam sau malida mani ngani kanada piduiba akhoi mayam sa na purei ro kai de dei tema sidabu kadai do kamai thongdu ai imanaba anil gi purakpani o asang bigi mapam dagi pura amira moidi nga yam phabani nya nga su suwat watabani oh mani moi manau nu pa na hojit thilambani Thadoido saurap tawkhre asang bigi mapamga panbaduda Thadoina sauningbagi mawong tawrakpadu ubada mani pakhatna Thadoi chanu semodana aduga itei moiga puna jaminarase Thadoi hoi so haida mai so haida saurang bairang tawduna mayamga chaminakhre mayamga sidi nganna dum losindaw natro matek si khakta ngairabanina handakti Thadoi noina fatkhum lei nganna loirani adudi ngase noida puraga nangna thungagane chardongni Thadoidu nofe tawduna laikre lowling ma yariba atopa nupi singdudi Thadoiga maniga na tari mawongdu ubada yam hainadaba poi Thadoi ubada makoi tukachaba miyawre nupi mani yam saun hairei ibungo mani anriga lawhonsia phoiminarodana lawhon loirak tawre phat loisilagane kakhrage aikhoi mit yam nazare hoitema khoirage mit naradi ising arubasina phajan saungge samtho mitto Asi hairamlaga mani anilgi manakta laktuna lawhondu phoiba haurammi Thadoiga makhoi anina lona lona yengnabadu uraga nukningba misu yaure ngihaki matung lowling masu loire makhoigi khusumal matik sana piraba matung makhoi mayamdu mayum mayumna chatnakhre anilna mani ngasidi insang haudorene phajan chatharage ado nga siga aikhoi teinawgi khusuman siga saksina sigan hairadi aidi yaure ko chatlodana adubu wane ngai Pakang oringaidagi hona aidi nangi dum kalaga lakmo natro kanadese thinginabani kanab tawrasi hoi aduna farni karasi asumna makhoi humpuna kaminare yumye yaubaga thadoi irumai thajaduna chak thagat pahukre ngadu maningna semge tawi anilna as mania nang hairoi ai sembigi as thainise aidam sembirake nang phajam potharaga lei kainoi tawsibo hanagi tawdo oiramjene Somda asangbidu masa masa ngamdabadu matomta satuna yengbiraba matung angangdu ingna tumthakre chai sing thongage haina saksangna sanglakpada ngasai manang nupana puraklamba ngadu khangning ningsinglai mangolda senthoraktuna yengi leiramche manna baram chatana imungda thamkhrabra haina amu yengi aduda su leiramche asangbi matha sari chumi heidi ngasai mangolda ge dum noksindredana angang ka pena chensilakpada Pui laktana soina chelaga purambani do asomna murum sondo leiringai moigi lausubu yauba negaigi masema lai asangbi sese nahangi phidugi sel piramage kona pirasu yabadu buiche bema leitaba khoigi dinya paringai da pihobuna khwaidagi phaido leitabani hekta loithokine phare che asi haiduna nupidugi sel laraba matung nupidusu chatphaukhre asangbi nupidu da mutana rakduna isi sakhiya ngai khuwo bema kaidore aikhoi ge lau subodo isi su yaw badaine au yawi ado loihawrabro isi na kareise koire da loiba loiraga ne aikhoi na kareise aduga nanaw nu pan hausi bo kharak trisina kaidora zano kaino mani di anil hoida sak sani na nga ga puraga sakrabani ne
ꯅꯉꯣꯟꯗꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯪꯕꯤ ꯏꯉꯛꯉꯛꯏ ꯉꯥꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯊꯤꯔꯤꯕ ꯉꯥꯗꯨ ꯃꯥꯏ ꯅꯨꯄꯥꯅ ꯑꯅꯤꯜ ꯍꯣꯏꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯁꯪꯕꯤ ꯏꯀꯥꯏꯖꯔꯛꯏ ꯃꯥꯏ ꯅꯨꯄꯥꯅ ꯀꯩꯝꯇ ꯍꯥꯏꯕꯤꯔꯝꯗꯦ ꯍꯥꯏꯅ ꯈꯨꯝꯕꯗꯣ ꯏꯆꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯥꯎꯊꯣꯛꯎꯕꯅꯤ ꯏꯆꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯁꯈꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯪꯕꯤꯗꯨ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯏꯅꯥꯎ ꯅꯨꯄꯥꯅ ꯃꯆꯤ ꯑꯩ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯂꯕ ꯉꯥꯗꯨꯁꯨ ꯃꯥꯅ ꯃꯃꯥꯟꯅꯕꯒꯤꯗ ꯄꯨꯔꯒ ꯆꯠꯂꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯨꯔꯦ ꯈꯣꯠꯂꯦꯅ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯅꯥꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯗꯕꯁꯤꯗ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯥ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯣꯏꯗ ꯑꯩꯁꯨ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯔꯣꯏꯒꯦ ꯊꯥꯗꯣꯏꯗ ꯐꯖꯅ ꯊꯣꯡꯍꯜꯂꯒ ꯏꯪꯅ ꯆꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯗ ꯐꯔꯦ ꯑꯩ ꯁꯥꯎꯔꯔꯣꯏ ꯃꯉꯣꯟꯗ ꯁꯥꯎꯔꯔꯣꯏ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯉꯥꯗꯨ ꯄꯨꯔꯦ ꯍꯥꯏꯕꯇꯪꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯃꯥ ꯏꯆꯦ ꯁꯈꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯤꯈꯤꯅꯤꯅꯦ ꯁꯣꯝꯗꯅ ꯃꯈꯣꯏꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡ ꯑꯅꯤꯜ ꯃꯅꯤꯗ ꯌꯦꯡꯂꯒ ꯃꯅꯤ ꯅꯪ ꯆꯠꯂꯣ ꯅꯆꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯁꯪꯕꯤꯗꯣ ꯃꯇꯣꯝꯇ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯅꯤꯜ ꯑꯩ ꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯕ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯕ ꯅꯠꯇꯦꯃꯤ ꯇꯥꯃꯅꯤ ꯄꯣꯊꯥꯎ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯃꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯤ ꯃꯤꯅ ꯉꯥ ꯄꯨꯔꯛꯇꯨꯅ ꯆꯥꯔꯦ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯕꯒ ꯇꯥꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯋꯥꯅꯤ ꯑꯁ ꯊꯥꯗꯣꯏ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯑꯉꯥꯡ ꯉꯥꯡꯒꯅꯨ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗꯦ ꯑꯁꯪꯕꯤꯗꯣ ꯏꯃꯨꯡꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤꯅ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯃꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯉꯝꯅꯕ ꯇꯧꯁꯅꯨ ꯑꯩꯈꯣꯏꯁꯨꯅꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯉꯥꯛꯇꯅꯤ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯨ ꯀꯥꯝꯕ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯃꯅꯤꯁꯦ ꯇꯨꯝꯐꯝ ꯈꯪꯂꯝꯂꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯆꯪꯉꯣ ꯑꯩꯈꯣꯏ ꯉꯥꯛ ꯄꯣꯊꯥꯔꯒꯦ ꯑꯩ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯣꯊꯥꯎ ꯀꯩꯅꯣ ꯑꯩꯅ ꯅꯣꯏꯗ ꯄꯣꯊꯥꯒꯅꯨ ꯀꯥꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯌꯦꯠꯅꯔꯤꯉꯩ ꯃꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯛꯏ ꯉꯥꯁꯨ ꯃꯥꯅ ꯄꯨꯔꯛꯏ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯕꯗ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯅꯤꯜ ꯊꯥꯗꯣꯏ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯅꯈꯣꯏꯅꯤ ꯈꯨꯠꯁꯨꯃꯜ ꯁꯤ ꯂꯩꯔꯤ ꯊꯥꯗꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯅꯤꯜꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯥꯅ ꯉꯥꯡꯁꯤꯜꯂꯛꯇꯅ ꯃꯅꯤꯗꯨ ꯄꯣꯊꯥꯕ ꯌꯥꯗꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯥꯎꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯅꯤ ꯆꯠꯈꯤꯕꯒ ꯊꯥꯗꯣꯏ ꯁꯥꯎꯅ ꯅꯃꯥꯟꯅꯕꯁꯤꯅ ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯕꯁꯦ ꯅꯝꯗꯅ ꯇꯥꯟꯕꯤꯈꯤꯅꯦ ꯑꯁ ꯊꯥꯗꯣꯏ ꯇꯥꯟꯕ ꯅꯠꯇꯦꯕ ꯅꯪꯕꯣ ꯃꯥꯏ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏꯅ ꯑꯗꯨꯈꯛ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯁꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯅꯤꯜꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ ꯊꯥꯗꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯅꯤ ꯆꯠꯈ꯭ꯔꯒ ꯑꯗꯨꯌꯥꯝ ꯁꯥꯎꯔꯤꯗꯣ ꯅꯈꯣꯏꯅꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯅꯃꯥꯟꯅꯕ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯆꯠꯂꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤꯅꯦ ꯁꯥꯅꯐꯥꯎ ꯈꯜꯂꯝꯃꯣꯏ ꯑꯅꯤꯜ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒ ꯈꯛ ꯂꯩꯍꯧꯔꯒ ꯃꯈꯨꯔꯥꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯄꯣꯌꯦꯡ ꯊꯥꯗꯕ ꯆꯠꯂꯨꯔ ꯃꯇꯨꯡ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯅꯤ ꯈꯛꯇ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯨ ꯀꯩꯗꯧꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯗ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯔꯥꯇꯣꯝ ꯍꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯄꯣꯌꯦꯡ ꯄꯤꯕ ꯆꯠꯂꯤꯉꯩꯗ ꯅꯈꯣꯏꯅꯤꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯀꯔꯤꯅꯣꯗ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯅꯃꯥꯟꯅꯕ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛꯇꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯃꯣꯏꯒꯤꯗꯨꯅ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒ ꯐꯠꯂꯥꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯪꯒꯥꯐꯝꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯗꯅ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯆꯠꯂꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯦꯟꯃꯥꯟ ꯇꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ ꯑꯗꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗꯗꯤ ꯃꯅꯤꯗꯤ ꯃꯄꯥꯟꯗ ꯐꯝꯍꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗꯅ ꯏꯃꯨꯡꯗ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪ ꯅꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪ ꯍꯧꯔꯨꯔ ꯆꯠꯂꯣ ꯊꯥꯗꯣꯏ ꯑꯩꯁꯤ ꯐꯔꯤꯈꯩꯗꯤ ꯏꯅꯥꯁꯤ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯔꯗꯤ ꯃꯤ ꯍꯥꯠꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯠꯇꯕꯗꯨ ꯌꯥꯝ ꯈꯜꯂꯤꯗꯣ ꯇꯥꯃꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯛꯄꯅꯤ ꯅꯪꯅ ꯂꯥꯛꯄꯗꯣ ꯃꯥ ꯏꯃꯨꯡꯗ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯃꯄꯥ ꯆꯥꯈꯤꯕꯒꯤꯅꯤ ꯁꯤ ꯁꯥꯎꯔꯅꯨ ꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯃꯤ ꯑꯅꯤꯜꯒꯤ ꯄꯨꯛꯅꯤꯡꯗ ꯑꯐꯕ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯦ
ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯃꯅꯤ ꯆꯠꯍꯟꯈꯤ ꯍꯥꯏꯗꯅ ꯁꯥꯎꯕꯗꯒꯤ ꯈꯜꯂꯛꯈꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯌꯦꯡꯂꯒ "ꯑꯁꯪꯕꯤ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯉꯥꯡꯗꯤ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ?" "ꯈꯔ ꯐꯔꯦ꯫ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤꯌꯦ." "ꯉꯥꯗꯤ ꯀꯅꯥꯅ ꯁꯦꯝꯃꯤ? ꯑꯩ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ, ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ." ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯎꯔꯣꯏ ꯃꯇꯥꯒꯨꯝ ꯃꯤꯅꯝꯂꯦ꯫ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯣꯏ ꯈꯜꯂꯝꯕ ꯑꯁꯪꯕꯤꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯂꯔꯣꯏ ꯁꯤꯅꯦꯕ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯉꯥꯗꯣ ꯅꯪꯅ ꯊꯥꯗꯣꯏꯗ ꯊꯣꯡꯍꯜꯂꯒ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯉꯥꯡꯉꯤꯕꯅꯤꯅꯦ, ꯈꯪꯉꯔꯣꯏꯅ ꯅꯠꯇ꯭ꯔꯣ?" ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯤ ꯏꯀꯥꯏꯔꯛꯏ꯫ "ꯑꯁꯪꯕꯤ, ꯅꯪ ꯁꯥꯎꯅꯨ. ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝ ꯄꯤꯖꯅꯤꯡꯕꯒꯤ ꯑꯩꯅ ꯉꯥꯗꯨ ꯄꯨꯕꯅꯦꯕ. ꯃꯣꯏꯗꯤꯅꯦ ꯆꯥꯕꯁꯨ ꯄꯥꯛꯅ ꯐꯪꯗꯕꯅꯤ, ꯌꯥꯝꯁꯨ ꯋꯥꯕ ꯏꯃꯨꯡꯅꯤ. ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯦꯕ." "ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ. ꯑꯗꯨꯒ ꯑꯣꯏꯗ ꯄꯥꯏꯗꯕ ꯉꯥꯡꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯉꯥꯗꯨ ꯄꯨꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯗꯨꯛ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯑꯩ ꯄꯤꯖꯅꯤꯡꯗꯨꯅ ꯄꯤꯔꯛꯄ ꯉꯥ ꯅꯠꯇ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅோ? ꯑꯗꯨꯒ ꯅꯪꯅ ꯄꯨꯗꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯡꯂꯤꯕ? ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯁꯈꯤꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯊꯣꯛꯑꯗꯤꯅꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯂꯣꯏꯗꯣꯏꯅꯦꯕ. ꯉꯥꯗꯣ ꯍꯧꯗꯣꯡ ꯅꯣꯏꯅ ꯆꯦꯟꯈ꯭ꯔ ꯂꯩꯗꯣꯏꯅꯤ. ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤꯗ. ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯁꯨꯝ ꯄꯥꯝꯂꯛꯇ꯭ꯔꯦ." "ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ. ꯊꯕꯛꯀ ꯋꯥꯕꯅꯦ, ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯥꯊꯣꯛꯎꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯌꯥꯝꯁꯨ ꯄꯦꯟꯗ꯭ꯔꯦ. ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ? ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯤ, ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯗꯨꯅ꯫ ꯁꯣꯝꯗꯅ ꯑꯅꯤꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯠꯇꯕ ꯈꯟꯕ ꯍꯧꯔꯕꯗꯤ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯧꯕꯨꯛꯇꯁꯨ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯈꯤꯕ, ꯄꯤꯖꯅꯤꯡꯕ ꯃꯇꯧ ꯎꯠꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡ ꯑꯅꯤꯜ ꯍꯧꯖꯤꯛꯇꯗꯤ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯊꯥꯗꯣꯏꯅ "ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯑꯅꯤꯜꯁꯨ ꯇꯨꯝꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯆꯥꯅꯤꯡꯗ꯭ꯔꯦ. ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ. ꯑꯩ ꯇꯨꯝꯃꯒꯦ. ꯍꯌꯦꯡ ꯆꯥꯅꯕ ꯐꯖꯅ ꯊꯝꯂꯝꯃꯨ." "ꯑꯗꯨꯗꯤ ꯇꯨꯝꯃꯨ. ꯑꯩ ꯈꯔ ꯆꯥꯔꯨꯈꯤꯒꯦ. ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛꯇꯨ ꯆꯥꯅꯤꯡꯅ ꯆꯥꯕꯁꯨ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯅ ꯆꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯅꯤꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯅꯤꯡꯊꯣꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯊꯥꯗꯣꯏ ꯃꯈꯨꯠ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯂꯦꯡꯕꯥꯅ ꯌꯥꯜꯂꯤꯕ ꯐꯤꯗꯨ ꯃꯀꯣꯛꯇ ꯐꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅꯃꯨꯛ ꯉꯥꯁꯤꯜꯂꯤ꯫ ꯑꯅꯤꯜꯗꯤ ꯄꯨꯡꯉ ꯉꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ꯫ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯁꯤꯜꯂꯝꯂꯤꯕ ꯊꯣꯡꯗꯨ ꯐꯠ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯨꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯂꯨꯝꯂꯒ ꯌꯦꯡꯂꯛꯄꯗ ꯋꯥꯄꯟ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯂꯣꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯅꯤꯅ꯫ "ꯊꯥꯗꯣꯏ, ꯅꯪꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨ ꯂꯩꯔꯤ. ꯑꯩ ꯅꯪꯒ ꯂꯥꯞꯅ ꯂꯩꯕꯁꯦ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ." "ꯑꯁꯦꯡꯕꯅꯦ ꯇꯥꯃꯅꯤ. ꯑꯗꯣ ꯑꯁꯪꯕꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯅ ꯅꯪ ꯄꯨꯁꯤꯜꯂꯗꯤ ꯑꯁꯪꯕꯤꯗꯣ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯟꯖꯈꯤꯗꯧ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯣ ꯑꯇꯩ ꯂꯩꯔꯦ. ꯅꯪꯒꯤ ꯅꯨꯄꯥ ꯄꯪꯖꯥꯎꯗꯨꯕꯨ ꯇꯨꯝꯍꯧꯔꯕꯣ? ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯕ?" "ꯍꯣ, ꯄꯪꯖꯥꯎꯗꯣ ꯁꯤꯈꯩ ꯇꯨꯝꯍꯧꯔꯦ. ꯃꯥꯅ ꯇꯨꯝꯈ꯭ꯔꯗꯤ ꯀꯩꯝꯇ ꯈꯪꯗꯧ ꯅꯠꯇꯦ. ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯈꯛ ꯏꯃꯨꯡꯗ ꯂꯩꯔꯝꯃꯦꯅ ꯃꯥꯅꯦ ꯁꯥꯎꯕꯗꯁꯨ ꯂꯣꯏꯔꯕꯅꯤ. ꯉꯁꯤꯒꯤ ꯑꯩꯅ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ." "ꯃꯥꯕꯣ ꯑꯗꯨꯒ ꯍꯥꯏꯕ ꯍꯩꯕ꯭ꯔꯅꯦ?" ꯃꯅꯤ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯅ ꯉꯁꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯩ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯗꯈꯩ ꯉꯥꯏꯕꯤꯔꯝꯃꯤꯁꯦ. ꯇꯥꯃꯅꯤꯁꯨ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯏꯁꯤꯗꯤ. ꯊꯥꯗꯣꯏ, ꯅꯪ ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤ. ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎ ꯂꯦꯞꯄ ꯉꯝꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯑꯅꯤꯜꯗꯨ ꯃꯅꯥꯛꯇ ꯇꯥꯕ ꯁꯩꯇꯨꯞ ꯑꯃꯅ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯊꯔꯛꯏ꯫ ꯈꯨꯗꯛꯇ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯅꯤ ꯉꯛꯅ ꯑꯅꯤꯜꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯤꯜ ꯁꯥꯎꯅ ꯃꯅꯤꯗ ꯍꯥꯏꯔꯛꯏ꯫ "ꯃꯅꯤ, ꯅꯪꯃꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯇꯨꯀꯠꯆꯩ. ꯅꯈꯣꯏꯒꯤ ꯁꯖꯠꯁꯤ. ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ. ꯑꯣꯛꯇꯕ ꯅꯉꯣꯟꯗ ꯑꯩ ꯈꯨꯠ ꯊꯥꯔꯣꯏ. ꯅꯪꯒꯤ ꯂꯥꯡꯗ ꯃꯈꯥ ꯇꯥꯅ ꯄꯪꯊꯒꯗꯕ ꯅꯨꯄꯤ ꯊꯤꯔꯨꯁꯨ. ꯐꯠꯇꯕ ꯅꯨꯄꯤ ꯀꯌꯥꯗꯣ
ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯌꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯪꯐꯝ ꯊꯤꯖꯕ ꯅꯨꯄꯤ ꯊꯤꯔꯨꯁꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯄꯪꯊꯔꯛꯇꯕ ꯅꯨꯄꯤꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯗꯕꯒꯤꯅꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯅꯉꯣꯟꯗ ꯄꯪꯊꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯤ ꯃꯐꯝꯁꯦ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯐꯕꯤ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯂꯨꯝꯅ ꯈꯟꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯅꯤꯜꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯗꯨꯅ ꯅꯥꯍꯩꯔꯛꯏ ꯅꯥꯍꯦꯛꯈꯣꯟꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯅꯤꯜꯅ ꯑꯃꯨꯛꯀꯁꯨ ꯃꯀꯣꯛꯇ ꯀꯟꯅ ꯀꯟꯁꯤꯜꯂꯝꯃꯤ ꯍꯟꯗꯛꯀꯤ ꯈꯨꯀꯟꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯃꯅꯤ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯇꯨ ꯃꯆꯥꯒ ꯍꯤꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯜꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝꯅ ꯉꯥꯎꯆꯠꯅꯅ ꯍꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯛ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯝꯊꯥꯛꯇꯨꯗ ꯃꯥ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯝꯗꯕꯗꯨꯃꯛ ꯄꯣꯛꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯅꯤꯜꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯀꯩꯁꯨꯝꯁꯪꯗꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯕꯒꯤ ꯃꯁꯝ ꯃꯅꯥꯁꯨ ꯑꯃꯠꯇ ꯀꯛꯇ꯭ꯔꯕꯅꯤꯅ ꯌꯦꯡꯕꯗ ꯑꯉꯧ ꯑꯐꯩꯁꯨ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯜꯒꯤ ꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤ ꯑꯅꯤꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯕꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯍꯟꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯂꯛꯂꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯜꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯗ ꯑꯉꯥꯎꯕꯒꯨꯝ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ